ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 4:30 ꯇꯥꯔꯦ. ꯅꯣꯡꯉꯥꯟꯕ ꯈꯔ ꯍꯧꯔꯛꯑꯦ. ꯋꯥꯛꯀꯤꯡ ꯆꯠꯂꯨꯒꯦ. ꯑꯗ ꯈꯔ ꯉꯥꯟꯊꯣꯛꯄ ꯍꯧꯔꯛꯑꯦ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯄꯨꯡ 4 ꯇꯥꯔꯦ. ꯌꯥꯝ ꯃꯝꯃꯤ. 4:30ꯅꯦ. 4:30 ꯇꯥꯔꯦ. ꯌꯥꯝꯁꯨ ꯉꯥꯜꯂꯤ, ꯈꯔꯁꯨ ꯃꯝꯃꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ. ꯉꯥꯟꯕ ꯂꯩꯔꯦ. ꯑꯧ ꯋꯥꯛꯀꯤꯡ ꯕꯖꯥꯔ ꯌꯧꯕꯗ ꯉꯥꯜꯂꯛꯑꯗꯧꯅꯦ. ꯑꯧ ꯋꯥꯛꯀꯤꯡ ꯉꯥꯛꯇ ꯆꯠꯂꯨꯗꯧꯕ ꯃꯌꯥꯝꯁꯨ ꯆꯥꯛꯄꯗ ꯋꯥꯛꯀꯤꯡ ꯆꯠꯄꯤꯌꯨ ꯃꯌꯥꯝ. ꯁꯤꯗ ꯃꯌꯥꯝ ꯂꯥꯛꯏꯁꯦ. ꯁꯟꯗꯥꯋꯥꯏꯔꯝ ꯍꯥꯏ ꯌꯥꯔꯦ. ꯁꯟꯗꯥꯋꯥꯏꯔꯝ ꯃꯥꯟꯕ꯭ꯔꯥ? ꯑꯧ ꯑꯗꯨꯝ ꯃꯩ ꯊꯥꯟꯈ꯭ꯔꯕꯅꯤꯅ ꯁꯟꯗꯥꯋꯥꯏꯔꯝ ꯃꯥꯜꯂꯤ. ꯁꯟꯗꯥꯋꯥꯏꯔꯝꯗꯤ ꯀꯌꯥꯝ ꯉꯪꯗꯦꯀꯣ. ꯑꯗꯨꯝ ꯄꯤꯛ ꯊꯜꯂꯒ ꯍꯥꯟꯅ ꯂꯩꯕ. ꯀꯥꯟꯊꯣꯛꯑꯒ ꯌꯥꯝ ꯐꯖꯩ. ꯒꯥꯔꯤ ꯌꯥꯎꯗꯕ ꯃꯌꯥꯝ ꯂꯩ. ꯑꯌꯨꯛꯇꯗꯤ ꯒꯥꯔꯤ ꯌꯥꯎꯗꯕ ꯃꯌꯥꯝ ꯂꯩꯗꯅ. ꯃꯣꯏ ꯄꯨꯡ 7 ꯇꯥꯔꯒ ꯃꯤ ꯈꯔ ꯆꯤꯡꯈꯠꯂꯅꯤꯕ. ꯄꯨꯡ 12, ꯄꯨꯡ 1 ꯇꯥꯔꯕ ꯃꯤꯁꯦ ꯑꯝꯇ ꯆꯠꯂꯔꯣꯏꯕ. ꯒꯥꯔꯤ ꯉꯥꯛꯇ ꯆꯠ ꯂꯩꯔꯕꯅꯤ ꯄꯤꯛ ꯊꯜꯂꯒ. ꯁꯤ ꯌꯥꯝ ꯂꯥꯞꯅ ꯁꯥꯔꯦ. ꯁꯤꯗ ꯌꯥꯝ ꯆꯪꯉꯥꯅꯤ. ꯁꯥꯕꯗ. ꯃꯊꯛꯁꯤꯗ ꯆꯠꯂꯒꯗꯤ ꯌꯥꯝ ꯌꯧꯕ ꯃꯥꯟꯗ꯭ꯔꯣ? ꯃꯈꯥꯁꯤꯗ ꯆꯠꯂꯒ ꯃꯥꯟꯗꯦ ꯀꯩꯅꯣ? ꯑꯣ. ꯉꯥꯛ ꯑꯣꯏꯔꯁꯨ ꯃꯥꯟꯗꯦ ꯀꯩ ꯑꯣꯏꯕ? ꯁꯤ ꯈꯛꯇ ꯅꯣꯏ ꯇꯧꯗꯣꯏꯅꯣ? ꯁꯦꯝꯗꯕꯅꯤꯅ. ꯃꯥꯅꯦ. ꯈꯨꯠꯅ ꯃꯌꯥꯝ ꯏꯟꯇꯔꯅꯦꯠꯁꯤ ꯃꯌꯥꯝ ꯌꯣꯟꯕꯖꯥꯠꯅꯤ. ꯀꯩꯀꯥ ꯌꯣꯟꯕ ꯌꯥꯝ ꯌꯥꯝꯃꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯂꯥꯛꯈꯤꯕꯗꯒꯤ ꯂꯩꯔꯤꯁꯦ. ꯁꯤꯁꯦ ꯃꯝꯃꯤꯉꯥꯏꯗꯣ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯏꯅꯦꯕ ꯌꯣꯟꯕ. ꯄꯤꯛ ꯊꯜꯂꯤꯕ꯭ꯔꯥ? ꯑꯗꯨꯝ ꯄꯥꯏꯌꯣ ꯀꯩꯅꯣ. ꯐꯖꯅ ꯄꯥꯏꯌꯣ ꯀꯩꯅꯣ. ꯃꯌꯥꯝꯁꯨ ꯌꯥꯝ. ꯉꯁꯤꯒꯤ ꯃꯤꯌꯥꯝ ꯉꯥꯏꯗꯣꯏꯅꯤ. ꯄꯤꯛ ꯊꯜꯂꯤ. ꯍꯣꯔꯦꯟ ꯈꯤꯇꯪ ꯉꯥꯜꯂꯛꯑꯗꯤꯀꯣ ꯄꯨꯂꯤꯁꯅ ꯅꯣꯏ ꯇꯥꯟꯈꯤꯗꯣꯏꯅꯦꯕ. ꯍꯩꯇꯨꯞ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ. ꯋꯥ. ꯐꯖꯅ ꯌꯥꯝꯃꯦ. ꯉꯁꯥꯏꯁꯦ ꯀꯩꯗꯧꯒꯦ? ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯏꯅꯦ. ꯁꯤꯗ. ꯍꯥ. ꯉꯁꯤꯅ ꯂꯥꯏꯠ ꯉꯥꯜꯂꯤꯉꯩ. ꯉꯁꯤꯗꯤ ꯉꯔꯥꯡ ꯌꯥꯝ ꯉꯥꯜꯂꯒꯕꯨ ꯂꯥꯏꯠ ꯉꯥꯟꯗꯦ. ꯉꯁꯤꯗꯤ ꯌꯥꯝ ꯉꯥꯜꯂꯤ. ꯐꯖꯗ꯭ꯔꯥ? ꯀꯩꯅꯣꯝꯃ ꯆꯠꯄ ꯃꯥꯟꯗ꯭ꯔꯣ? ꯐꯖꯗ꯭ꯔꯥ? ꯑꯣ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯃꯈꯣꯟꯅꯤꯅꯦ ꯆꯠꯄ ꯃꯥꯜꯂꯤꯁꯦ. ꯇꯟ ꯆꯥꯏꯁꯦ ꯍꯥꯏꯔꯣ? ꯃꯌꯥꯡꯗꯩ ꯆꯥꯁꯦ ꯍꯥꯏꯔꯣ? ꯃꯩꯇꯩꯗꯩ ꯆꯥꯁꯦ ꯍꯥꯏꯔꯣ? ꯀꯥꯏꯗꯒꯤ? ꯕ꯭ꯂꯨ ꯃꯨꯟꯗꯩ ꯆꯥꯎꯁꯦ ꯍꯥꯏꯔꯣ? ꯑꯁꯤꯗꯩꯁꯨ ꯍꯥꯏꯕ. ꯈꯪꯗ꯭ꯔꯣ? ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯥꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ? ꯂꯥꯛꯁꯦ ꯍꯥꯏꯔꯣ? ꯐꯣꯇꯣꯅꯤ. ꯗꯨꯔꯒꯥ. ꯁꯤꯅ ꯀꯌꯥ ꯄꯤꯔꯤꯅꯣ? ꯁꯤ ꯈꯔ ꯆꯥꯎꯕ ꯌꯥꯎꯗ꯭ꯔꯕ? ꯉꯁꯥꯏꯒꯤ ꯂꯣꯏꯔꯒ ꯊꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯅꯤ ꯂꯧꯕꯤꯔꯣꯀꯣ. ꯇꯟ kaya sa ngam ne? 30 cha ngam da.
ngomwe ba tan em xỉu tan đeo thôi không rồi cái thằng ở lên cái này ok pásalo